None district ki Nungba Bazar da Man Society of Luangba Baptist Church na Christmas kumhai gamari lenana truck driver singda lem na komla amadi thangna ba ising yan thokre amarom da Christmas kumhai ga mari lenana lamtu sis sengba yauna leiteng kaya semgali amadi Luangba Baptist Church ki thongmi singna Christian landing gi maru oiba Christmas kumhai amadi anowa chahi gi yaifa paujil puba wahi kya lambi gi nak yet amadi church ki compound manungda poster thetki Nagaland gi Hornbill Festival chahi kungamanga surupagi harau nungai bufongtok poina Indian Army na numit mga ni chubna motor rally ama pangthokre motor rally adu Mahindra na sponsor tawki motor rally adu na Rangapahar military station tagi Jorhat Makoksung Wokha Kohima Jakhama gi lambi faudung chakhi Ministry of Defense Manipur Nagaland and Southern Arunachal Pradesh ki PRO na thadurok pachero lamada motor rally adu da participant punna myoi kun saruk yakhi gari sing adu Mahindra na sponsor Toki Thoromasi Nagaland gi Hornbill Festival Hogdurpa amadi Pangthorpa chai kungamanga pharakpaga iroinana Mahindra amadi Indian Army na Nagaland state ki miyam amadi Indian Army ga afaba mari leinanaba amadi lamdamasi gi apunba sagatpada yumpham oiba wafum thamki haina palli Arambai Tengol gi lusingba amadi thomi kya gi mathakda tongan ba maral kaya siriduna NIA na FIR panduna fana ma honari ba khongthang asi hadukadabani makoi gi mathakda case panba yaning di haiduna ngarang numidang Thobal district ki Nungai Kiam Wangmataba Thobal Mela Ground Thobal Athokpam Wangjing Bazar amasung Salungphung Maya lekai da Maira Paibi Imai Bel singna kholaw logduna khongjing tingsingkhre khongjang adu da saruk yakiba Imai Bel singna state asida hojik thokliba tha 19 mapung pharaklaba irang asina kham thengna wahalle ekhoi santi Pami Kendra amasung state lengakna athubada lamdam asida Santipur uhaina kholaw lawki Patriotic Writers Forum Tripura Branch amadi Lamayanba a socio-cultural organization Argatala ani nasinduna ngarang Argatala gi Nazarul Kala Sector Complex laiba Northeast Center for Oral Literature da pangthokpa thorom amada Tripura gi Sangnai Rabi Saisapi amadi social activist Khetrimayu Madhavi na iba sairing lairik thamoi machet hongnabi matung inna maikum hangtokre thormaduda Manipur lena ki Art and Culture Department ki former director Dr. K Sobitana athoiba mitunglen oiduna maikum adu hangtokibani Dr. K Sobitana AIB Khetrimayu Madhavi gi thabuk thorom singbu singthaki mahang nahai Tripura gi maitei ningol Madhavi thoidongna maithong yambi maitei nupi amani mahak saisakloini social and cultural activist amani phongdokhi